Ahmedabad की प्लेन क्रॉस इंटरनेशनल थाकता थिजलनगदबनी हाइना हाइगे मिस्टर ओकम इबोबिना तक्षिनख्रे Ahmedabad International Airport ता Air India Boeing 787 Dreamliner take off heck तौखिबग लोनना काइबदगी मियोय चनीगी मौद्रा याउना मणिपुरगी फ्लाइट अदुदा क्रू मेंबर ओइदिबी लेखिद्रबी थौबाल अवांग लेकाइदगी nganthoi शर्मा कोंग्राइट लाटपम अमसुंग थादो पुरुपकी मिस लानहु थेम चिंगसोन लेखिदबगी थौदोक असि इंटरनेशनल लेवल दा इन्वेस्टिगेशन तौगदबनी हाइना मणिपुर की हानगी चीफ मिनिस्टर ओक्रम इबोबिना तक्सिलकली वापम असि ओक्रम इबोबिना थौदोक अदु लेखिद्रबा थवाल अवांग लेकाइद लेबा nganthoi शर्मगी मयुमदा सतुना इमुंग मनुंगी अवाबदा सरुक याबगी थौरम अमदा फोंदोखिबनी माना पौमिसिन हंगु हंगी पहुम पीरदुना हाय कमदौना मॉडर्न एयरलाइन ओरिबा इंडियन एयरलाइंस की बोइंग 787 nganthoi gumba yamna tungi asa leiraba mioi amaga lunana punna mioi sani ogdra leikhidaba asi lebak asi oina yamna chauna mangjaba amani thaudok adu irai laiba accident oiroi masina takpadi safety mechanism gi flight asigi oina karam tawna fail oikhibano International level gi thakta thigatpam to I ngasi thodok aduda leikhidrabasingi imung manungi awabadasu saruk yari haina phongdoki ningsingmu yabadi ngarang pokhai khiba Air India flight 787 time Dreamliner asida punna passenger chani kunthraga nithoi amadi crew member taraga punatung khiba flight ni thodok aduda leikhidraba nganthoi Sharma Kongra latpamna aroibo oina mahaki thobal awang lekai de leiba imung manungda था असिगे तरामा थोगी मिदांग पुंग मापन लोम ताब मतमदा कांटेक्ट तौनदुना वारी सानकी हाइन इमुंगनुंगी मियोइसिना फोंदरोकी नकोल अमरोमदा इम्फाल एयरपोर्ट की अकोइबदा लेजर लाइट सिजनबा थिंकरे इम्फाल इंटरनेशनल एयरपोर्ट की एयरफील्ड एनवायरनमेंट मैनेजमेंट कमिटी की मिफमना लौखिबारेप अमगी मतुंग इना कुदक्तगी एयरपोर्ट असिगी अकोइबदा किलोमीटर 10 दगी रेडियसना कोनमफम सिंदे लेजर लाइट सिनबदा अथिंग थमक्रे अथिंग असि रेवेन्यू विलेज ओन लेरिबा मोंगसांगै संगाइप्रो निंगोंबम मालोम तुलियाइमा मालोम तुलिहल मैत्रम लंगथबाल लैब गरी तबुंखोक यारो बमदियार अमदी कोदुमपोकपीगी मफम सिंगदनी हाइरि मफम सिंग असिदा लेजर लाइट नत्रगना लेजर पॉइंटर अमदी लेजर शो सिनबा थिंगले हाइ वफम खंगलपग लोनना कनागुमना थेमलिबा अथिंग असिगी मायोक्ता थबक तौरंबा थोकलबदी BNS 2023 की दी एयरक्राफ्ट रूल 1937 अमदी दी एयरपोर्ट ऑथोरिटी ऑफ इंडिया एक्ट 1994 की मखादा चराक फंगनी हाइरी मणिपुर कोविड-19 केस अमा हेंगतुना अनि सुरे सब कमिटी सिंग सेमना थबक हौख्रे रिम्स मनुंदा मार्क सुक्सोय सोयदना उनबा खनख्रे मणिपुर कोविड-19 की अनोबा केस अमा थेंगनखिबगलोना पुन एक्टिव केस अनि सुख्रे अदुम ओइनम हौखिबा पुंग 13 दा इंडिया की ओइना पॉजिटिव ओइबा केस मसिंग 39 खक्तमक हेंगतकी लोना मियोय अहम सिकी नकल अमरोमदा रिम्स मनुंदसु मार्क सुक्सोय सोयदना उननबा खनख्रे लेबाक असिगी ओइना अनोबा कोविड-19 की लाइचत की फिवम अमदी स्टेट असिदा लाइचत असिना मियोय अनि पॉजिटिव ओरकपा असिना सेकेंड थराउंड लोखतपा ओइना रीजनल इंस्टीट्यूट ऑफ मेडिकल साइंस रिम्स मनुंदा लेबा मियोय खुदिमक सोय सोयदना मार्क्स उपकदबनी हाइना रिम्स न थोकपा चेरोल अमदा फोंदोखरे चेरोल अदुना हाय कनागुंबा मियोय अमना रिम्स न चंगलकपा थोकलबदी सुसोय सोयदना मार्क्स उपियु रिम्स न लोकलकलिबा खोंगथांग असि कोविड के अनोबा लाइचत संदोकपा थिंगनबनी रिम्स न लोकलकलिबा खोंगथांग असिदा मियाम पुंग फाना सौगतपियु हाय वफम थमनदुना कनागुंबा अमना कोविड ओरंबा याय हाइना सिंगनबा लेरबा अमदी कोविड की लायोंग सिंग लाकलबदी खुदकता टेस्ट तौथोकपियु रिम्स मनुंग लेबा अमदी लाकपा मियोय खुदिंगमक मार्क्स उपनबा लोकलकलिबा खोंगथांग असिदा मरी लेनबा खुदिंगना मपुंग फाना सौगतपियु हाय वफम थमनदुना रिम्स लेबा अनाबा अमदी विजिटर खुदिंमक सुक्सोय सोयदना मार्क्स उपिगदबनी हायबा वफम जेरोल अदुदा पल्ली लेखिद्रबा केबिन क्रू nganthoi शर्मगी हक्सांग मसक खंगदोकनबा माकी मसे DNA टेस्टकिदमक अहमदाबाद चटखरे लाइबक थिबा थौदोक अमदा अहमदाबाद की लंदन तमना पाइगदबा एयर इंडिया की बोइंग अमा पोखाइबी थौदोकता लेखिद्रबा
ꯊꯧꯕꯥꯜꯗꯒꯤ ꯉꯥꯟꯊꯣꯏ ꯁꯔꯃ ꯀꯣꯡꯔꯥꯏ ꯂꯥꯠꯄꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ DNA ꯇꯦꯁꯀꯤꯗꯃꯛ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕꯤ ꯃꯆꯦ ꯉꯁꯤ ꯑꯍꯃꯦꯗꯥꯕꯥꯗꯀꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏ ꯁꯔꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯥꯟꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ DNA ꯇꯦꯁ ꯇꯧꯒꯗꯕ ꯋꯥꯠꯂꯤꯕꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯁꯛ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ DNA ꯇꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯨꯝ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯤꯕ ꯒꯨꯖꯔꯥꯠ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯆꯤꯔꯥꯠ ꯒꯣꯒꯣꯏꯅ ꯍꯥꯏꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 5ꯀꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯍꯃꯦꯗꯥꯕꯥꯗ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯟꯅ 235 ꯄꯨꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯏꯒꯤ ꯁꯔꯨꯛꯇ ꯁꯣꯛꯂꯝꯗꯕ ꯍꯛꯆꯥꯡ 5 ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ DNA ꯄ꯭ꯔꯨꯐꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ 115 ꯔꯣꯝ ꯂꯥꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ DNA ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯅꯔꯤ꯫ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯕꯤꯖꯦ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯊꯥꯕ ꯍꯧꯔꯦ꯫ DNA ꯃꯦꯆꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ 82 ꯔꯣꯝ ꯆꯪꯒꯅꯤ꯫ DNA ꯁꯦꯝꯄꯜꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯕ ꯍꯛꯆꯥꯡꯁꯤꯡ ꯍꯦꯛ ꯈꯪꯕꯒ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 22 ꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯉꯥꯟꯊꯣꯏ ꯁꯔꯃ ꯀꯣꯡꯔꯥꯏ ꯂꯥꯠꯄꯝ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯥꯅꯨꯟꯊꯦꯝ ꯁꯤꯡꯁꯣꯟ ꯆꯍꯤ 19 ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯉꯥꯟꯊꯣꯏ ꯁꯔꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ 3ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯌꯥꯏꯃꯅꯤ꯫ ꯏꯝꯐꯥꯜꯒꯤ DM ꯀꯣꯂꯦꯖꯇ ꯑꯍꯥꯟꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯄꯤꯔꯝꯂꯒ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯦꯌꯔ ꯍꯣꯁꯇꯦꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯦꯌꯔ ꯍꯣꯁꯇꯦꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯍꯥꯛ ꯈꯜꯂꯛꯇꯨꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯀꯦꯕꯤꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯕꯣꯏꯡ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯖꯦꯟꯁꯤ ꯑꯁꯤꯃꯛꯀꯤ ꯐ꯭ꯂꯥꯏꯠ ꯑꯃꯁꯨ ꯕꯣꯝꯒꯤ ꯊ꯭ꯔꯦꯠ ꯂꯩꯕꯗꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯕꯣꯏꯡ 787 ꯗ꯭ꯔꯤꯝ ꯂꯥꯏꯅꯔ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯏꯂꯦꯟꯗꯒꯤ ꯐꯨꯀꯦꯠ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯥꯏꯔꯛꯀꯗꯕ ꯏꯟꯗꯤꯌꯟ ꯑꯦꯌꯔꯂꯥꯏꯟ ꯐ꯭ꯂꯥꯏꯠ A1379ꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯅ ꯏꯕ ꯆꯦ ꯐꯪꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯥꯏꯂꯦꯟꯗꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗꯒꯤ ꯄꯥꯏꯈꯠꯂꯛꯂꯕ ꯃꯇꯨꯡ ꯇꯉꯥꯏꯐꯗꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯔꯁ ꯂꯦꯟꯗꯤꯡ ꯇꯧꯍꯟꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔꯂꯥꯏꯟꯒꯤ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯊꯥꯏꯂꯦꯟꯗꯒꯤ ꯐꯨꯀꯦꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯇꯦꯛ ꯑꯣꯐ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯐ꯭ꯂꯥꯏꯠ ꯑꯁꯤꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯅ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯂꯔꯠ ꯂꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯄꯥꯏꯂꯣꯠꯅ ꯍꯥꯏꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯏꯂꯦꯟꯗꯒꯤ ꯐꯨꯀꯦꯠ ꯑꯦꯌꯔꯄꯣꯔꯠꯇ ꯑꯃꯨꯛ ꯍꯟꯅ ꯑꯦꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕꯅꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯗꯨꯅ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯦꯟꯗꯤꯡ ꯇꯧꯔꯕ ꯃꯇꯨꯡ ꯄꯦꯁꯦꯟꯖꯔ ꯑꯌꯥꯝꯕ ꯀꯨꯝꯊꯍꯟꯗꯨꯅ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯕꯣꯝ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫